ꯃꯌꯥꯝ ꯍꯝꯃꯨꯛꯇꯗ ꯀꯪꯂꯩꯔꯤꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯣꯒꯥꯔꯣ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯙ꯭ꯔꯨꯕ ꯁꯔꯖꯥ, ꯔꯁꯃꯤꯀꯥ ꯃꯟꯗꯥꯅꯥ, ꯃꯌꯨꯔꯤ ꯀ꯭ꯌꯥꯇꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯤꯒꯗꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥ ꯇꯥꯈꯤꯕ ꯀꯥꯏ ꯒ꯭ꯔꯤꯟꯁꯨ ꯃꯨꯚꯤ ꯑꯁꯤꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯄꯤꯌꯔꯦꯟꯁ ꯑꯣꯏꯅ ꯌꯥꯎꯔꯤ꯫ ꯃꯨꯚꯤ ꯑꯁꯤ ꯀꯔꯣꯔ 15 ꯄꯨꯊꯣꯛꯇꯨꯅ ꯅꯝꯈꯤꯕ ꯃꯨꯚꯤꯅꯤ ꯑꯗꯨꯒ ꯕꯣꯛꯁ ꯑꯣꯐꯤꯁꯇꯅ ꯀꯔꯣꯔ 95 ꯇꯥꯟꯈꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ꯫ ꯃꯨꯚꯤ ꯑꯁꯤ 2021ꯒꯤ ꯃꯨꯚꯤꯅꯤ꯫ ꯃꯨꯚꯤ ꯑꯁꯤ ꯒꯨꯒꯜ ꯌꯨꯖꯔꯁꯤꯡꯅ 70% ꯂꯥꯏꯛ ꯇꯧꯈꯤ ꯑꯃꯁꯨꯡ IMDb ꯔꯦꯇꯤꯡꯗꯗꯤ 3.6 ꯐꯪꯉꯤ꯫ ꯃꯌꯥꯝꯅ IMDb ꯔꯦꯇꯤꯡ ꯅꯦꯝꯃꯤ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ, ꯃꯨꯚꯤ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯔꯦꯇꯤꯡ ꯑꯁꯤ ꯆꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ, ꯃꯌꯥꯝꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯅꯕ ꯍꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯍꯅꯨꯃꯥꯟ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤꯕꯨ ꯅꯦꯔꯦꯇꯔ ꯑꯁꯤꯅ ꯊꯥꯒꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯗ ꯒꯥꯔꯤ ꯑꯃꯗ JB ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯣꯡꯂꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯅꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ SI ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ JBꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯑꯗꯨꯗ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯄꯤꯈꯤ꯫ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯐꯪꯂꯕꯅꯤꯅ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄ ꯑꯁꯤ ꯌꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯠꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ JBꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯊꯥꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯕꯗꯤ ꯔꯦꯞ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯍꯥꯠꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯣꯁꯠꯃꯦꯟ ꯑꯃꯅ ꯎꯍꯧꯕꯅꯤ꯫ ꯄꯣꯁꯠꯃꯦꯟ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯣꯔꯠꯇ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯄꯣꯁꯠꯃꯦꯟ ꯑꯗꯨꯒꯤ ꯌꯨꯝꯗ ꯁꯤꯞ ꯇꯧꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯣꯁꯠꯃꯦꯟꯗꯨꯁꯨ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯇꯝꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯀꯦ ꯇꯧꯏ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯖꯗꯕꯅꯤ, ꯅꯪ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯄꯥꯗꯨ ꯂꯥꯛꯂꯒ ꯆꯥꯛ ꯆꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯄꯥꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ JB ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯣꯁꯠꯃꯦꯟ ꯑꯗꯨꯕꯨ ꯒꯥꯔꯤꯅ ꯊꯣꯝꯗꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯤ, ꯑꯗꯨꯕꯨ ꯄꯣꯁꯠꯃꯦꯟ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯕꯨ ꯀꯧꯏ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯦꯟ ꯍꯦꯔꯣ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯆꯥꯛ ꯆꯥꯈꯤꯗꯦ꯫ ꯃꯄꯥ ꯍꯜꯂꯛꯇꯦ, ꯃꯄꯥꯒ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯃꯍꯥꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯆꯔꯥ ꯍꯦꯜꯂꯛꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕ ꯇꯥꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯄꯥ ꯂꯥꯛꯇꯕꯒꯤꯗꯃꯛꯇ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯄꯥ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯃꯄꯥ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯀꯔꯝꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯕꯅꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯄꯥ ꯑꯗꯨꯅ ꯅꯣꯡꯃꯈꯛ ꯂꯥꯛꯇꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯃꯥ ꯑꯗꯨꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯌꯨꯝꯗꯁꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ, ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯁꯤꯗ ꯃꯄꯥ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯑꯁꯤ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯅꯦꯝꯄꯣꯛꯗꯨꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯦꯝꯄꯣꯛꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯂꯛꯁꯃꯤꯕꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯄꯥꯅ ꯄꯨꯁꯤꯜꯂꯝꯕ, ꯍꯥꯏꯕꯗꯤ ꯁꯦꯜ ꯄꯨꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯊꯧꯕ ꯍꯧꯔꯛꯄꯅꯤ꯫ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅꯁꯨ ꯂꯛꯁꯃꯤꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯇꯊꯤ ꯇꯊꯤꯅꯁꯨ ꯆꯩꯕꯅꯤ, ꯍꯥꯏꯕꯗꯤ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯛꯁꯃꯤꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ, ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯨ ꯊꯛꯑꯒ ꯁꯤꯔꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯔꯛꯑꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅꯗꯤ ꯅꯆꯥꯅꯨꯄꯥꯁꯤ ꯈꯟꯗꯨꯅ ꯍꯤꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯗꯨꯅ ꯊꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯃꯧ ꯑꯗꯨꯕꯨ ꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ, ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ, ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯗꯨꯅ ꯃꯍꯥꯛ ꯁꯤꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯈꯤ꯫
Som nakandadi Lakshmi da sumani pokaduna karigumba nangna nupa asiga luhongba taragadi nangi nacha nupa asi ningthina yokpa ngamduribani haiduna themlibani male pokki mawng asi yamna pukchel chawthokpagi mawng su ulibani Sibana kamai tawba haiduna makoi khanaba matamda luhongdringai mamangda Sibabu hostel da thadokhrasi sei khradi mafam adura leiraga mak adum gyan tajaraklani haiduna hairakpani Mataw asumna Lakshmi su mahaki machanupa ikhanduna amasung Ramakrishna su mahaki machanupigi khanduna makoi ani amuk luhongki Mama aduna manipokta harakliba asi aina luhongliba asidi Sivagidamata khallaga luhongmani adubu hostel thamlok taragadi karibu kanarigi haidun harakpani madura manipokna harakliba asi karigumba Siva su nangi nanakta laitaragadi mahaki machanupida nangsu onchimba ngamoi mahaki machanupidusu mama laitabani maram aduna mahaki machanupibu senanabaidamakta Sivabu hostel thamlibani mahana luhongliba asisu masigi maramna anambani haidun harakpani Sivagi mamana mahakpu hostel unaba chapa matamdadi Siva su mapa unaningi haiduna adumak ningai tawduna leibani maram aduna mama aduna mahaki nupa atonba aduda phone tawraduna Sivaga wari sanahali mapa adonba adusu mahaki mapa asengmagumna adumak wangangai mahak transfer chale maram aduna ai atopa lamda leire lai linthijana pau aina unaba laktribani haiduna adumak themki Siva su mamanaba singatinaba matamda mapagi wakhalda khanduna leiduna mahak thabak amta nithijana tawba ngamkhide sana khonabasu yaukide mamaga mabuka lakpa matamdasu aikoi babadubu aibu kawkhraba jala lakani haraga sunglang lakti haiduna ningai tawi maduna mabunadi melada pubigani sanapo lebigani haiduna themani adubu yakide upai letraduna Lakshmi su mahaki nupa Ramakrishna bu kawki Siva su saumankhiduna thonglaugi gilas adu makhuna thugaibani maduna mapa adusu haibadi Ramakrishna su mahaki malakta laktuna bendes yetuna laiki agang asu oina suyamna sauribasi karigino haiduna mahal hangmani Ramakrishnaga machanupaduga wari sanaduna leibani machanupana Ramakrishna nang kanano haiduna hangi maduna Ramakrishna su nangi babani haiduna haige tawi adubu nangi babaga thabak tawbinaba misakni haiduna mahak lotkhi maduna machanupaduna hanglakliba wafam asi aikhoigi babadu aingonda nungaitaba leibra aige su unaba laktribasi karigino haiduna mahakna mapa atonbaduda hangakpani maduna mapa atonbadusu mahakpu nungsiruba kawbanina mapa adudi sikhrabani karamna asengba haiduribano haiduna mahak wakhal yamna nungaikide maduna Lakshmina Ramakrishna da harakliba asi aikhoina masigi wafam asi Sivada kyam kuina loturibano haiduna hangi haidokrasi haiduna harakpani adubu mahaki nupa adunadi masigi wafam ase adumak lotko matang chaba matamda haisi haiduna mahana Lakshmi da hairei mahaka iga hana amta yanakhige madugi matungda hayo haiduna hairei macha nupa adusu hostel aduda mapa tabu ngaiduna leijaki somnakandadi mama adusu nupi ema oibagi mathaudang pangthoktuna lei mahana mahaki macha nupi bu chak inba matamdasu macha nupa gi chak chadum amadi adumak khaktuna thambani agang nupa macha adudi mapa kaina padanatana matamna mahaki mama adusu kaina bahaibadu oihanki mahaki punchi si mathanda hingba adu takhi machaga mamaga si thungnahangi hai taragadi isonatana kanamta upai leite matamgi matungina macha nupa adusu pakhang phare mahaksu masa ma u yamna phana yoga sanaduna leikhiba misaga masu oiribani nomadi mahakna hostel da leiringi matamaduda mabogadu anaba hinjale haiduna mahak mayumda halakpa takhi mahakna yumda halakpa matamdadi mabogadusu aroiba matam ngaiduna leirambani mabokki matawadu uba matamda masu nupa adudi wakhal yamna nungaijakhide masu nupa na mabokna harakliba asi nangna ingoda karigumba wafam ama wasau haiduna hairei madura masu nupa adusu hoi sakke haiduna hairei madurigi mabokna harakliba asi nangna sukkuina sahi 13 ngaiduna lerakliba napa adudi amuk hana halaklaroi mahak sikre haiduna hairei numidang aduda nangi babana satkiba mikubaduda mahak accident thoktuna sikhrabani haiduna hairakpani maduda Sivana khalakliba asi mahaki hostel da toina lakliba amasung mahak wari sanakhiba misak asi kanano haiduna khalakpani maram maduna nangna namabu tekta kaidana senagadabani haiduna wasau haiduna mabu aduna hairei wahai adu taba matamda Sibudi punga ngakhi mahak mangduna leikhi mahakna mangduna leiringai mikubaduda mahaki mabu adusu wafam sing asi Sibuda haigi haiduna ngairamaga chap manana mikubaduda mahak sikhi Sibusu mahaki mabogadubu poloiba matamda laikai mising harakliba asi mahaki mama aduna machanupa sibu huntoklamduna atopa nupa amda mayum pankhre madura khara amna harakliba asina mahana mayum pan taragasu mahak yamna nungai yaifana leiba nate mafam madura machanupa adubu laik tamhanabaidamakta
ꯃꯤꯅꯥꯏ ꯅꯥꯏꯊꯥꯡꯗꯧꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯆꯤꯟ ꯍꯥꯏꯁꯤꯗꯤ ꯊꯤꯡꯉꯨꯕ ꯉꯝꯄꯣꯟꯇꯦꯗꯣ ꯃꯔꯝ ꯑꯗꯨꯅ ꯃꯕꯣꯛꯀꯤ ꯁꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯅꯦꯝꯄꯣꯛꯀꯤ ꯄꯣꯠꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕ ꯂꯥꯛꯇꯦ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯥꯜꯂꯤ ꯃꯅꯦꯝꯄꯣꯛ ꯁꯤꯕꯗ ꯐꯥꯎꯕ ꯆꯪꯍꯟꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯤꯕꯨꯒꯤ ꯃꯅꯥꯀꯣꯡꯗ ꯉꯪꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯀꯔꯤꯝꯇ ꯈꯪꯈꯤꯗꯦ ꯂꯩꯀꯥꯏꯁꯤꯡꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯇꯥꯗꯨꯅ ꯂꯩꯈꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯌꯨꯝ ꯑꯅꯧꯕ ꯍꯥꯏꯕꯗꯤ ꯔꯥꯃꯀ꯭ꯔꯤꯁꯅꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯃꯍꯥꯛ ꯔꯥꯃꯀ꯭ꯔꯤꯁꯅꯒꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯈꯤꯕꯅꯤ ꯔꯥꯃꯀ꯭ꯔꯤꯁꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗꯤ ꯇꯤꯔꯨꯄꯇꯤ ꯆꯠꯂꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯜꯂꯛꯏ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯅꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯅꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯣꯁꯇꯦꯜꯗꯒꯤ ꯀꯔꯝꯅ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯤꯟꯊꯔꯗꯨꯅ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯥꯗꯨꯅꯗꯤ ꯑꯩꯅ ꯍꯪꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯈꯨꯝꯗꯦ ꯅꯪꯅ ꯊꯣꯛꯄ ꯍꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯆꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯂꯛꯁꯃꯤꯒꯤ ꯑꯅꯧꯕ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯌꯥꯝ ꯇꯥꯈꯠꯅ ꯂꯨꯍꯣꯡꯂꯗꯤ ꯂꯨꯍꯣꯡꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯅꯨꯕꯤꯁꯤꯗꯤ ꯋꯥ ꯉꯥꯡꯕ ꯁꯛꯄ ꯑꯁꯦ ꯕ꯭ꯔꯦꯛ ꯐꯥꯗꯕꯅꯤ ꯍꯥꯏꯅꯤꯡꯕꯗ ꯗꯣꯡ ꯗꯣꯡ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕꯒꯥꯁꯤ ꯈꯟꯗꯕꯅꯤꯅ ꯃꯄꯥꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯗꯨꯅ ꯁꯤꯕꯨꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯆꯈꯤ ꯃꯃꯥꯗꯨꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯅꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕꯅꯤ ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯑꯃꯁꯨꯡ ꯔꯥꯃꯀ꯭ꯔꯤꯁꯅꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤ ꯅꯕꯣꯛ ꯁꯤꯔꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯦꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕ ꯑꯁꯤ ꯍꯣꯁꯇꯦꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯦꯅ ꯅꯪ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯣꯏꯔꯤ ꯁꯤꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯉꯝꯗ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯨꯅ ꯍꯅꯨꯕꯤꯗꯨꯗ ꯍꯅꯨꯕꯤ ꯅꯪ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯔꯛꯇ ꯉꯥꯡꯅꯕ ꯋꯥ ꯑꯁꯤꯗ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨ ꯁꯥꯎꯔꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯈꯝꯃꯟꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯑꯅꯤꯃꯛꯀ ꯂꯣꯏꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯔꯧꯖꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯁꯤ ꯅꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯌꯥꯎꯔꯦ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯦ ꯅꯨꯄꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯅꯥꯏꯅꯤ ꯃꯍꯥꯛꯅ ꯄꯥꯝꯈꯤꯕꯁꯤ ꯁꯤꯕꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯛꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯐꯅ ꯌꯥꯝꯅ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯅꯨꯡꯁꯤꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯏꯊꯟꯇ ꯍꯤꯡꯖꯔꯛꯈꯤꯕꯅꯤ ꯏꯃꯥ ꯏꯄꯥ ꯌꯥꯎꯗꯅ ꯆꯥꯎꯖꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯃꯀ꯭ꯔꯤꯁꯅꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯃꯀ꯭ꯔꯤꯁꯅꯁꯨ ꯁꯤꯕꯨꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯤꯕꯨꯗꯤ ꯌꯥꯈꯤꯗꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯁꯤ ꯂꯣꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯪꯅꯗꯤ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯩꯒ ꯎꯅꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯏꯃꯥ ꯐꯥꯎꯕ ꯃꯨꯟꯕꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯤꯕꯨꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯁꯤ ꯇꯧꯈꯤꯕꯁꯤꯡ ꯑꯁꯦ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯈꯤꯕꯅꯤ ꯃꯗꯨꯗ ꯁꯤꯕꯨꯗꯤ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯇꯧꯈꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯇꯧꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯊꯛꯇ ꯑꯩꯒꯤ ꯏꯄꯥ ꯁꯤꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯅꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯁꯤ ꯅꯆꯥꯃꯛꯅꯤ ꯈꯟꯗꯕꯅꯤꯅ ꯃꯗꯨ ꯍꯥꯏꯈꯤꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯣꯟꯈꯠꯂꯒ ꯆꯥꯔꯛꯏ ꯃꯃꯥꯡꯊꯛꯇꯗꯤ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯁꯤꯕꯨ ꯃꯈꯣꯏꯅꯤ ꯌꯥꯅꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯍꯥꯏꯍꯧꯗꯕꯒꯤ ꯍꯧꯖꯤꯛ ꯁꯤꯕꯨꯅ ꯑꯣꯟꯈꯠꯂꯒ ꯆꯥꯔꯛꯄꯅꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯆꯤꯡꯉꯗꯨꯅ ꯆꯠꯂꯤ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯍꯥꯟꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯗꯨꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯜꯂꯤꯕꯁꯤꯗꯤ ꯑꯩ ꯅꯠꯇꯦ ꯃꯍꯥꯛꯅꯤ ꯑꯩꯗꯤ ꯉꯛ ꯊꯥꯡꯒꯠꯇꯨꯅ ꯋꯥ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯉꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯌꯦꯡꯉꯨ ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨꯗꯒꯤ ꯁꯤꯕꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯣꯛꯇ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯉꯥꯛ ꯁꯦꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕꯅꯤ ꯃꯁꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯑꯩꯗꯤ ꯃꯥꯒꯨꯝꯕ ꯅꯠꯇꯦ ꯃꯤꯒꯤ ꯊꯥꯖꯕ ꯊꯨꯒꯥꯏꯕ ꯑꯁꯦ ꯃꯍꯥꯛꯇꯤ ꯉꯝꯃꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯍꯥꯏꯕꯗꯤ ꯔꯥꯃꯀ꯭ꯔꯤꯁꯅꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯕꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯈꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ
ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯤꯕꯨꯒꯤ ꯋꯥꯈꯜꯗꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯅ ꯀꯥꯎꯕꯤꯈ꯭ꯔꯕꯅꯤ, ꯏꯟꯊꯣꯛꯄꯤꯔꯕꯅꯤ, ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯂꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯃꯥ ꯑꯃꯁꯨꯡ ꯔꯥꯃꯀ꯭ꯔꯤꯁꯅꯅꯗꯤ ꯃꯍꯥꯛꯄꯨ ꯈꯥꯝꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯁꯤꯕꯨꯒꯤ ꯊꯃꯣꯏꯗꯗꯤ ꯋꯥꯔꯧꯕꯒꯤ ꯁꯨꯅꯥꯃꯤ ꯑꯃ ꯂꯥꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯂꯗꯨꯅ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯤꯕꯨꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯄꯥ ꯃꯆꯥ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯄꯥꯅ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯁꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯑꯃꯒ ꯃꯆꯥ ꯑꯃꯒ ꯈꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯎꯏ꯫ ꯁꯤꯕꯨꯁꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇꯅ ꯂꯥꯛꯆꯕ ꯉꯝꯗꯅꯕ ꯃꯍꯥꯛ ꯒꯨꯟꯗꯥ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩ ꯂꯩꯅ ꯑꯩꯒꯤ ꯃꯔꯨꯞꯇ ꯀꯅꯥꯝꯇꯅ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯌꯨꯝꯗ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯐꯥꯎ ꯈꯪꯅꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯃꯔꯨꯞ ꯁꯥꯟꯅꯈꯤ꯫ ꯃꯄꯥ ꯑꯗꯨ ꯌꯨ ꯌꯥꯝꯅ ꯉꯥꯎꯗꯨꯅ ꯂꯩꯕ ꯃꯤꯁꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯒꯨꯟꯗꯥ ꯀꯌꯥꯗꯒꯤ ꯄꯩꯁꯥ ꯄꯨꯔꯨꯕꯅꯤ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯊꯕꯛ ꯁꯨꯕ ꯊꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯈ꯭ꯔꯒ ꯊꯥꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯕꯨꯅ ꯃꯈꯣꯏꯕꯨ ꯊꯤꯡꯈꯤ꯫ ꯁꯤꯕꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯞ ꯇꯥꯡꯒꯩ ꯐꯨꯙꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯁꯦ ꯇꯞꯇꯥꯅ ꯐꯨꯔꯒꯅꯤ, ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯩꯇꯔꯒꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯩꯁꯦ ꯇꯞꯇꯥꯅ ꯐꯨꯗ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯍꯥꯟꯕ ꯎꯅꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯊꯦꯡꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯅꯕ ꯃꯇꯝꯗ ꯃꯔꯨꯞ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯅꯣ ꯑꯩ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯎꯔꯨꯗꯨꯅ ꯅꯪꯅ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯁꯤꯕꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯕꯨ ꯎꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯒꯨꯟ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯁꯥꯟꯅꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯄꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯤ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯥꯎꯗꯨꯅ ꯆꯠꯄꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯁꯤꯕꯨꯕꯨ ꯎꯕ ꯃꯇꯝꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯁꯤꯕꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯌꯥꯎꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯄꯤꯔꯧ, ꯑꯩꯗꯤ ꯒꯨꯟꯗꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯀꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯁꯅꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯁꯤꯕꯨꯗ ꯄꯤꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ, ꯑꯩꯒꯤ ꯏꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯕꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯐꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯗꯨꯅ ꯄꯣꯔꯛꯏ ꯑꯃꯁꯨꯡ ꯇꯣꯠꯄ ꯍꯧꯔꯛꯏ꯫ ꯁꯤꯕꯨ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯄꯅꯤ꯫ ꯁꯤꯕꯨ ꯍꯥꯏꯕꯁꯤ ꯃꯃꯤꯡ ꯑꯁꯦꯡꯕꯕꯨꯗꯤ ꯁꯤꯕꯥ ꯀꯧꯕꯅꯤ, ꯃꯈꯣꯏꯅ ꯅꯤꯛꯅꯦꯝ ꯑꯣꯏꯅ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯂꯥꯛꯏ꯫ ꯃꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯀꯅꯥꯅꯣ, ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯄꯥꯅ ꯁꯤꯕꯨꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ, ꯑꯩꯅ ꯃꯥꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯤꯕꯨꯁꯨ ꯁꯥꯎꯔꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯑꯗꯨꯗꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯄꯨꯂꯤꯁ ꯑꯗꯨꯅꯗꯤ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯁꯤꯕꯨꯅ ꯑꯩꯒꯤ ꯏꯄꯥꯗꯤ ꯆꯍꯤ 13ꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯁꯤꯕꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯏ ꯑꯃꯁꯨꯡ ꯁꯤꯕꯨ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨꯅ ꯈꯔ ꯂꯥꯞꯅ ꯂꯩꯍꯜꯂꯤ꯫ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯁꯥꯎꯅꯤꯡꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯛꯈꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅꯁꯨ ꯑꯗꯣꯝꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯕꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯃꯇꯝꯗ ꯃꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯃꯤꯠ ꯈꯥꯡꯅ ꯌꯦꯡꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯤꯕꯥꯗ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯩ, ꯃꯈꯣꯏꯒꯤ ꯃꯤꯡꯆꯠ ꯄꯣꯔꯛꯅꯕ ꯊꯕꯛ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯨꯁꯨ ꯇꯧꯒꯅꯤ, ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯕꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯋꯥꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯥ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯅꯪꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯍꯥꯛꯅ ꯏꯀꯥꯏꯕ ꯄꯤꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯃꯥꯁꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯟꯅꯕ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯕ ꯉꯝꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯏꯀꯥꯏꯕ ꯄꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯔꯥꯃꯀ꯭ꯔꯤꯁꯅꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯈꯥꯝꯕꯅꯤ꯫
ꯑꯗꯨꯕꯨ ꯃꯃꯥꯗꯨꯁꯨ ꯍꯟꯕ ꯂꯩꯇꯦ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯨꯕꯅꯤ ꯃꯃꯥꯗꯨꯕꯨ ꯈꯥꯝꯕ ꯌꯥꯔꯛꯇꯕꯗꯒꯤꯗꯤ ꯂꯛꯁꯃꯤꯗ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯔꯥꯃꯀ꯭ꯔꯤꯁꯅꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯩꯒꯤ ꯏꯃꯥꯗ ꯈꯨꯠ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯪꯀꯠꯂꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯂꯩꯇꯥꯔꯒꯁꯨ ꯈꯨꯠꯇꯣ ꯑꯩꯉꯣꯟꯗ ꯊꯥꯒꯗꯕꯅꯤ ꯏꯃꯥꯗ ꯊꯥꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯐꯥꯎ ꯁꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯉꯥꯡꯅ ꯁꯪꯅꯕ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯞꯊꯣꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯂꯥꯞꯊꯣꯛꯅꯧ ꯌꯦꯡꯉꯨ ꯃꯥꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯐꯨꯔꯤꯕꯁꯦ ꯑꯩ ꯂꯩꯕꯒꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯈꯛꯇꯪ ꯊꯥꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯗꯨꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒ ꯃꯥꯒ ꯂꯩꯃꯤꯟꯅꯗꯣꯔꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯩꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅꯤ ꯅꯪꯒꯤ ꯅꯕꯨꯛꯇꯤ ꯄꯣꯛꯂꯤꯕꯅꯤ ꯅꯪꯕꯨ ꯉꯥꯛꯁꯤꯟꯕꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯁꯥꯎꯕ ꯑꯁꯤ ꯃꯃꯥꯗ ꯈꯨꯠ ꯊꯥꯕꯗ ꯑꯣꯏꯅ ꯑꯣꯟꯈꯠꯅꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯔꯥꯃꯀ꯭ꯔꯤꯁꯅꯗ ꯏꯟꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇ ꯉꯥꯡꯕ ꯍꯧꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯏꯟꯕ ꯃꯇꯝꯗ ꯔꯥꯃꯀ꯭ꯔꯤꯁꯅ ꯑꯗꯨ ꯂꯣꯡꯈꯥꯛꯂꯣꯡꯅ ꯇꯥꯈꯤ ꯃꯃꯥꯅ ꯔꯥꯃꯀ꯭ꯔꯤꯁꯅꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯗꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯕꯅꯤ ꯃꯃꯥꯗꯨꯁꯨ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯆꯩꯔꯛꯏ ꯅꯪ ꯑꯁꯤꯗꯤ ꯄꯨꯔꯥ ꯄꯥꯄꯤ ꯑꯣꯜꯂꯕꯅꯤ ꯌꯥꯝꯅ ꯐꯠꯇꯕ ꯖꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯪꯗꯤ ꯁꯥꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯥꯎꯔꯛꯂꯒ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯂꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯟꯅ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯂꯝꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯏ ꯏꯃꯥ ꯅꯪꯅ ꯑꯩꯕꯨ ꯍꯨ ꯄꯤꯖꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯕꯨ ꯍꯨ ꯄꯤꯖꯧ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯕꯁꯨ ꯁꯤꯒꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤ ꯑꯩ ꯁꯤꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯑꯃꯨꯛꯇꯪꯗ ꯍꯥꯠꯀꯦꯁꯨ ꯍꯥꯠꯄꯤꯌꯨ ꯌꯨꯝꯗꯗꯤ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯁꯤ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯂꯧꯁꯤꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯐꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯁꯨ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯐꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯅꯕꯨꯛꯇ ꯋꯥꯁꯛꯈꯤꯕꯗꯥꯏ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯅꯄꯥ ꯑꯣꯏꯅ ꯂꯧꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯗꯨꯗꯤ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯗꯔꯀꯥꯔ ꯂꯩꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯂꯥꯛꯆꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯊꯣꯛꯂꯛꯏ ꯔꯥꯃꯀ꯭ꯔꯤꯁꯅꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ ꯇꯧꯔꯤꯅꯤ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯏꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯊꯟꯇ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯨꯅ ꯃꯊꯟꯇ ꯀꯞꯆꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯊꯟꯇ ꯍꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯃꯛ ꯍꯤꯡꯗꯨꯅ ꯂꯩꯈꯤꯅꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇ ꯑꯩꯒꯤ ꯏꯄꯥꯕꯨ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯨꯟꯕ ꯌꯥꯕ ꯂꯣꯏꯅ ꯃꯨꯜꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕꯗꯧꯅ ꯌꯦꯡꯂꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯟꯗꯤꯠ ꯀꯌꯥ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯄꯨꯖꯥ ꯇꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯖꯦꯕꯤꯒꯤ ꯒꯨꯟꯗꯥꯁꯤꯡ ꯂꯥꯛꯈꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯖꯦꯕꯤꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯄꯨꯖꯥ ꯅꯨꯡꯖꯥ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯎꯪꯈꯠꯅꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯈꯣꯏꯅ ꯄꯨꯖꯥ ꯇꯧ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯀꯟꯕꯤꯕ ꯏꯁꯣꯔꯅ ꯂꯥꯛꯀꯗ꯭ꯔꯥ ꯃꯈꯣꯏꯅ ꯙꯣꯟ ꯊꯤꯟ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯇꯥꯕꯤꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯄꯨꯖꯥ ꯇꯧ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯇꯥꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯃꯔꯩ ꯇꯧꯅꯗꯨꯅ ꯂꯩꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯁꯇꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯑꯩꯒꯤ ꯄꯔꯃꯤꯁꯟ ꯌꯥꯎꯗꯨꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯎꯆꯦꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯡꯕ ꯇꯧꯔꯝꯗꯥꯏ ꯃꯇꯝꯗ ꯑꯩꯉꯣꯟꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯁꯤꯕꯨꯅ ꯂꯣꯏꯅ ꯐꯨꯊꯔꯛꯏ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯐꯨꯊꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯦꯕꯤꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯉꯛꯄꯅꯁꯨ ꯂꯣꯏꯈꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯝꯗꯨꯅ ꯂꯩꯈꯤ ꯕꯁꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯐꯨꯅꯕꯁꯤꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯟꯗꯤꯠ ꯑꯃꯕꯨ ꯁꯤꯕꯨꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯄꯩꯁꯥ ꯄꯤꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯅ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯥꯏꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯤꯕꯨꯅꯗꯤ ꯅꯈꯣꯏꯗꯤ ꯄꯨꯖꯥ ꯅꯨꯡꯖꯥ ꯃꯌꯥꯝ ꯇꯧꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯂꯤꯕꯅꯤ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯩꯁꯥ ꯂꯧꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯕꯁꯇꯤ ꯑꯗꯨꯗ ꯖꯦꯕꯤ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤ ꯂꯥꯛꯈꯤ ꯃꯍꯥꯛ ꯑꯁꯤ ꯕꯤꯜꯗꯔ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ CMꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯁꯥꯅꯕꯒꯤꯗꯃꯛꯇ ꯂꯝ ꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨ CMꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯁꯥꯕ ꯌꯥꯔꯅꯤ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯕꯁꯇꯤ ꯑꯗꯨꯒꯤ ꯂꯝ ꯃꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯂꯝ ꯃꯄꯨꯗꯨꯗ ꯕꯁꯇꯤ ꯑꯗꯨꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯑꯝꯇ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯦ ꯆꯥꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯖꯦꯕꯤꯗ ꯄꯤꯗꯨꯅ ꯌꯦꯡꯍꯟꯕꯅꯤ
ꯖꯦꯕꯤꯅꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯤ ꯑꯃꯅ ꯑꯁꯦꯡꯕ ꯆꯦ ꯆꯥꯡꯒꯁꯤ ꯄꯨꯊꯣꯛꯑ ꯄꯤꯅꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯁꯤꯡꯗꯤ ꯁꯥꯁꯤꯟꯅꯕ ꯆꯦ ꯆꯥꯡ ꯁꯥꯔꯗꯨꯅ ꯃꯐꯝ ꯀꯌꯥꯃꯔꯨꯝꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯗꯤ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯁꯤ ꯃꯁꯤꯗ ꯄ꯭ꯔꯣꯐꯤꯠ ꯌꯦꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯦꯕꯤꯅ ꯂꯝ ꯑꯗꯨ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯄꯅ ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯂꯟ ꯊꯨꯝꯒꯤꯗꯤ ꯑꯩꯉꯣꯟꯗ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯇꯦ ꯏꯁꯣꯔꯅ ꯂꯣꯏꯅ ꯄꯤꯕꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯕꯗ ꯂꯟ ꯊꯨꯝ ꯄꯨꯗꯨꯅ ꯆꯠꯄꯁꯨ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯝ ꯑꯗꯨ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯗꯥꯟ ꯑꯣꯏꯅ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯗꯥꯟꯗ ꯄꯤꯊꯣꯛꯈꯤꯕ ꯄꯣꯠ ꯑꯁꯤ ꯑꯃꯨꯛ ꯂꯧꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝ ꯀꯩ ꯃꯥꯡꯍꯟꯕ ꯑꯁꯦ ꯄꯥꯞ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯦꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯄꯥꯞ ꯄꯨꯏꯅꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯨꯡꯗ ꯈꯟꯅꯒꯗꯕꯅꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯄꯩꯁꯥ ꯈꯛꯇꯅꯤ ꯈꯟꯅꯗꯣꯔꯤꯕꯁꯤ ꯅꯪꯅ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯔꯤꯅꯦꯅ ꯇꯧꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯔꯛꯇꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯊꯥꯀꯨꯔ ꯑꯗꯨꯁꯨ ꯁꯥꯎꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯙꯝꯀꯤ ꯄꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯀꯧꯁꯤꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯆꯅꯤꯡ ꯇꯥꯅ ꯑꯝꯇ ꯈꯟꯊꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯊꯥꯀꯨꯔ ꯑꯗꯨꯅ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯔꯒ ꯊꯣꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯥꯀꯨꯔ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯗꯨꯅ ꯊꯥꯀꯨꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯊꯥꯀꯨꯔ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯕꯨ ꯇꯨꯝꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯄꯤꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯁꯨ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯍꯥꯏꯕꯗꯤ ꯐꯣꯔꯦꯅꯔ ꯀꯌꯥꯃꯔꯨꯝ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯁꯤꯗ ꯃꯤꯁꯇꯔ ꯌꯨꯅꯤꯚꯔꯁ ꯀꯥꯏ ꯒ꯭ꯔꯤꯟꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯊꯥꯀꯨꯔ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯍꯥꯠꯄꯤꯔꯝꯗꯦ ꯃꯈꯣꯏꯅ ꯍꯥꯠꯂꯤꯕꯁꯤꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯥꯠꯂꯤꯕꯅꯤ ꯅꯣꯡꯃꯗꯤ ꯁꯤꯕꯨꯒꯤ ꯃꯍꯥꯛꯀꯤ ꯕꯁꯇꯤ ꯑꯗꯨꯗ ꯐꯨꯗ ꯗꯤꯂꯤꯚꯔꯤꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯃꯈꯣꯏꯒꯤ ꯄꯥꯔꯁꯦꯜꯁꯤꯡ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯅꯥꯅ ꯑꯣꯔꯗर ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯄꯗꯒꯤꯗꯤ ꯁꯤꯕꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯕꯥꯔꯊꯗꯦꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯕꯥꯔꯊꯗꯦꯗꯤ ꯃꯃꯥꯡ ꯊꯥꯗꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯇꯧꯈ꯭ꯔꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯀꯦꯛꯀ ꯂꯩꯍꯟꯗꯨꯅ ꯀꯦꯛꯀ ꯀꯛꯈꯤꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯁꯤꯕꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯗꯨꯗꯤ ꯃꯃꯥꯡ ꯊꯥꯒꯤꯅꯤ ꯍꯟꯗꯛ ꯊꯥꯒꯤ ꯇꯧꯗ꯭ꯔꯤ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯕꯤꯜ ꯊꯤꯕ ꯑꯗꯨꯒꯨꯝꯅ ꯐꯣꯟ ꯄꯩꯁꯥ ꯊꯤꯕꯒꯨꯝꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯕꯥꯔꯊꯗꯦꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯕꯤꯜ ꯊꯤꯕꯒꯨꯝꯅ ꯑꯩꯒꯤ ꯕꯤꯜꯁꯨ ꯊꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯁꯤ ꯃꯌꯥꯝꯗ ꯄꯩꯁꯥ ꯄꯨꯊꯣꯛꯍꯟꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯂꯩꯔꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯆꯥꯍꯟꯕꯅꯤ ꯅꯪꯒꯕꯨ ꯀꯅꯥꯅ ꯃꯥꯟꯅꯖꯔꯨꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯇꯧꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯍꯥꯏꯕꯗꯤ ꯁꯤꯕꯨꯁꯨ ꯕꯣꯝꯕꯨꯂꯥ ꯀꯌꯥꯃꯔꯨꯝ ꯊꯥꯕ ꯍꯧꯔꯛꯏ ꯁꯤꯕꯥꯅ ꯕꯣꯝꯕꯨꯂꯥ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯒꯤꯇꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯥꯅ ꯁꯤꯕꯨꯗ ꯆꯩꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯕꯣꯝꯕꯨꯂꯥ ꯊꯥ ꯇꯥꯔꯒꯗꯤ ꯄꯣꯂꯨꯁꯟ ꯌꯥꯝꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯅꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯆꯩꯔꯛꯂꯤꯕ ꯃꯔꯣꯟ ꯑꯁꯤꯁꯨ ꯏꯪꯂꯤꯁꯇ ꯆꯩꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯨꯁꯨ ꯃꯉꯣꯟꯗ ꯕꯣꯝꯕꯨꯂꯥ ꯑꯃ ꯂꯪꯁꯤꯜꯂꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯃꯔꯣꯟꯗ ꯑꯃꯨꯛ ꯂꯣꯜꯂꯛꯏ ꯃꯗꯨꯗ ꯁꯤꯕꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯅꯪꯅ ꯏꯪꯂꯤꯁꯇ ꯉꯥꯡꯉꯒ ꯕꯣꯝꯕꯨꯂꯥ ꯂꯪꯉꯛꯄ ꯃꯇꯝꯗ ꯀꯤꯕꯗꯒꯤꯗꯤ ꯅꯃꯥꯔꯣꯟ ꯉꯥꯡꯉꯛꯏꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯨꯁꯨ ꯏꯪꯂꯤꯁꯇ ꯂꯣꯜꯂꯛꯇꯨꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨꯒꯦ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯒꯤꯇꯥꯅ ꯅꯪꯅ ꯕꯣꯝꯕꯨꯂꯥ ꯊꯥꯕꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯂꯨꯁꯟ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯥꯡꯕ ꯇꯥꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯕꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯁꯃꯦꯇꯤꯛꯁꯤꯡ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯥꯡꯍꯜꯂꯤꯕꯅꯤ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕꯦꯒꯇꯒꯤ ꯀꯔꯤꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯥꯡꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯤꯇꯥꯁꯨ ꯌꯥꯝꯅ ꯁꯥꯎꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯤꯕꯒꯤ ꯊꯕꯛꯇ ꯇꯧ ꯂꯩꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯣꯝꯕꯨꯂꯥ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯊꯪꯗꯗꯤ ꯕꯣꯝꯕꯨꯂꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯕꯣꯝꯕꯨꯂꯥꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯐꯥꯎ ꯇꯧꯕ ꯌꯥꯖꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯁꯨ ꯁꯥꯎꯗꯨꯅ ꯅꯪ ꯀꯩꯗꯧꯕ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯕꯣꯗꯤ ꯑꯁꯤ ꯌꯦꯡꯉꯨ ꯃꯁꯤꯗ ꯅꯪꯅ ꯀꯩꯗꯧꯕ ꯉꯝꯖꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯒꯤꯇꯥꯕꯨ ꯃꯍꯥꯛꯀ ꯃꯥꯟꯅꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯒꯤꯇꯥꯁꯨ ꯍꯟꯕ ꯂꯩꯇꯦ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯤꯕꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯅꯤ ꯁꯤꯕꯥꯁꯨ ꯌꯥꯝꯅ ꯂꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤꯁꯇꯔ ꯁꯤꯕꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯇꯥꯔꯒꯗꯤ ꯊꯣꯛꯂꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯁꯤꯕꯥ ꯈꯛꯇꯪ ꯀꯧꯔꯛꯄꯒꯤ ꯊꯣꯛꯂꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯤꯡꯅ ꯍꯥꯏꯔꯛꯏ
ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯗꯨꯁꯨ ꯂꯩ ꯍꯥꯏꯕꯗꯤ ꯒꯤꯇꯥꯒꯤ ꯃꯄꯥꯁꯨ ꯂꯩ ꯒꯤꯇꯥꯒꯤ ꯃꯄꯥꯁꯤ ꯃꯃꯥꯡꯊꯛꯇ ꯄꯨꯖꯥꯔꯤ ꯑꯃꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯇꯥꯟꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯤꯇꯥꯒꯤ ꯃꯄꯥꯗꯨꯅꯗꯤ ꯁꯤꯕꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯟꯅꯔꯨꯔꯅꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯀꯣꯛ ꯆꯥꯛꯄꯅꯤ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯕꯥꯗ ꯍꯥꯏꯔꯛꯏ ꯁꯤꯕꯥꯅꯁꯨ ꯃꯄꯥ ꯑꯗꯨꯕꯨ ꯀꯌꯥꯃꯔꯨꯝ ꯀꯤꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯥꯏꯅꯤ ꯍꯥꯏꯔꯨ ꯈꯪꯗꯕꯅꯤ ꯃꯍꯥꯛꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤ ꯃꯗꯨꯗ ꯁꯤꯕꯥꯁꯨ ꯄꯨꯂꯤꯁ ꯑꯗꯨꯗ ꯁꯛ ꯀꯥꯛꯁꯤꯜꯂꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯐꯥꯕ ꯉꯝꯖꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯅꯪꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯀꯟꯕ ꯏꯕꯤꯗꯦꯟꯁ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯅꯪꯕꯨ ꯐꯨꯊꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯤꯕꯥꯅ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯁꯦꯜꯍꯜꯂꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯔꯗꯨꯅ ꯒꯤꯇꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯁꯤ ꯀꯤꯍꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯍꯟꯗꯛꯃꯨꯛꯅ ꯀꯔꯤ ꯇꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯁꯤꯕꯥ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯁꯤꯕꯥꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯑꯩꯕꯨ ꯄꯨꯂꯤꯁꯇ ꯇꯥꯛꯊꯣꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯣꯡ ꯀꯣꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯇꯧ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯤꯇꯥꯁꯨ ꯃꯄꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯁꯤꯕꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯦꯛꯅꯕꯁꯦ ꯍꯦꯛ ꯑꯣꯏꯈꯤ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯇꯥꯡꯁꯦ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯟꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯏꯇꯥꯔꯒꯁꯨ ꯑꯁꯨꯝ ꯑꯩꯒꯤ ꯊꯕꯛꯇ ꯈꯨꯜꯍꯧ ꯄꯣꯠꯂꯧ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯒꯤꯇꯥꯗ ꯀꯤꯍꯟꯈꯤ ꯁꯤꯕꯥ ꯍꯣꯏꯒꯤ ꯕꯁꯇꯤ ꯑꯗꯨꯗ ꯑꯣꯔꯐꯥꯅꯦꯖ ꯑꯃ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯒꯤ ꯐꯤꯕꯝ ꯂꯥꯛꯁꯤꯜꯂꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯖꯥ ꯍꯦꯠ ꯑꯗꯨꯅꯗꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤ ꯏꯁꯣꯔꯅ ꯄꯤꯖꯁꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯕꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯕꯥꯅꯗꯤ ꯆꯦꯡ ꯕꯣꯔꯥ ꯀꯌꯥꯃꯔꯨꯝ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯗꯨꯗ ꯆꯦꯡ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯃꯄꯨꯅ ꯈꯪꯈꯤ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯣꯔꯐꯥꯅꯦꯖ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯑꯃꯠꯇ ꯆꯔꯥ ꯍꯦꯟꯕ ꯌꯥꯔꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯔꯝꯗ ꯅꯪꯅ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯦꯡ ꯆꯥꯛꯀꯤ ꯕꯣꯔꯥ ꯇꯔꯥ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯣꯡꯃꯗꯤ ꯔꯥꯃꯀ꯭ꯔꯤꯁꯅꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯤ ꯁꯤꯕꯥꯒꯤ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯔꯥꯈꯤ ꯄꯨꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯆꯥꯎꯔꯦ ꯃꯍꯥꯛꯅꯗꯤ ꯁꯤꯕꯥ ꯑꯁꯤ ꯃꯍꯥꯛꯀ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯊꯟꯇ ꯌꯣꯛꯆꯔꯛꯄꯅꯤꯅ ꯃꯕꯨꯡꯒꯤ ꯑꯍꯥꯡꯕ ꯑꯃꯗꯤ ꯂꯩꯔꯕꯅꯤ나 ꯃꯌꯨꯝꯗ ꯃꯕꯨꯡꯒꯤ ꯐꯣꯇꯣꯁꯨ ꯎꯕꯅꯤꯅ ꯃꯍꯥꯛꯅ ꯃꯕꯨꯡ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯤꯕꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯗ ꯔꯥꯈꯤ ꯄꯨꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯁꯤꯕꯥꯅ ꯎꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯇꯨꯅ ꯍꯔꯥꯎꯗꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯃꯕꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯕꯨꯡ ꯑꯗꯨꯅꯗꯤ ꯃꯆꯟꯅꯨꯄꯤꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯅꯪ ꯑꯁꯤ ꯅꯃꯥ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂ ꯐꯥꯎꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯔꯥꯈꯤ ꯄꯨꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯄꯥꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯛꯅꯕ ꯊꯥꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯏ ꯑꯁꯤꯕꯨ ꯅꯃꯥꯏꯒꯁꯦ ꯑꯝꯇ ꯄꯥꯟꯗꯕ꯭ꯔꯥ ꯏꯀꯥꯏꯕꯒꯁꯦ ꯑꯝꯇ ꯈꯪꯗꯕ꯭ꯔꯥ ꯑꯁꯨꯝ ꯂꯥꯛꯏ ꯑꯩꯅ ꯁꯨꯝ ꯇꯥꯟꯊꯣꯛꯏ ꯍꯣꯏꯅꯦ ꯅꯣꯏꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤꯅ ꯏꯀꯥꯏꯕꯗꯤ ꯈꯪꯉꯝꯃꯣꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯀꯞꯆꯔꯗꯨꯅ ꯇꯥꯃꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯖꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯗꯨꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯕу ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯁꯦ ꯂꯥꯛꯂꯅꯨ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯕꯨꯡꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯅꯪꯅꯅꯦ ꯃꯨꯛꯇꯨꯅ ꯂꯩꯕꯗꯨꯁꯨ ꯃꯨꯛꯂꯅꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯆꯦꯟꯈꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯆꯟꯅꯨꯄꯤꯗꯨ ꯃꯃꯥ ꯑꯗꯨꯅ ꯌꯥꯝ ꯇꯝꯊꯤꯅ ꯉꯥꯡꯗꯨꯅ ꯂꯩꯈꯤ ꯃꯔꯝꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯊꯤꯅ ꯉꯥꯡꯍꯜꯂꯗꯨꯅ ꯀꯞꯇꯨꯅ ꯍꯜꯂꯛꯈꯤꯕꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯃꯔꯨꯝ ꯆꯠꯀꯅꯨ ꯍꯥꯏꯈꯤꯕꯗꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯆꯩꯔꯛꯄꯅꯤ ꯃꯥꯗꯤ ꯁꯣꯅꯣ ꯆꯨꯔꯕꯅꯤ ꯑꯗꯨꯒ ꯉꯥꯎꯁꯨ ꯉꯥꯎꯔꯕꯅꯤ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯆꯩꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯅꯨꯄꯥ ꯃꯆꯥꯗꯣ
ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤ ꯑꯋꯥꯕꯗ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯅꯪꯁꯨ ꯈꯔ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯒꯤ ꯐꯣꯔꯗ ꯂꯦꯞꯂꯗꯨꯅ ꯃꯗꯨꯅꯤ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯗꯣ ꯍꯣꯡꯂꯛꯆꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗꯨꯁꯨ ꯐꯔꯦ ꯐꯔꯦ ꯍꯣꯡꯕ ꯑꯣꯏꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯄꯥꯒ ꯂꯣꯏꯅꯅ ꯀꯣꯂꯦꯖ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤ ꯃꯃꯥꯗꯨꯅꯗꯤ ꯍꯅꯨꯃꯥꯟꯒꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯝꯂꯗꯨꯅ ꯏꯁꯣꯔꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯐꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯗꯨꯅ ꯂꯩꯕꯅꯤ ꯅꯣꯡꯃꯗꯤ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯒꯥꯔꯤ ꯇꯣꯡꯂꯛꯄ ꯃꯇꯝꯗ ꯁꯥꯇꯤꯟ ꯑꯃ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯁꯥꯇꯤꯟ ꯑꯁꯤ ꯅꯣꯡꯁꯨ ꯆꯨꯗꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯂꯨꯄꯥ 150 ꯄꯤꯗꯨꯅ ꯁꯥꯇꯤꯟ ꯑꯁꯤ ꯅꯣꯡ ꯆꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯗꯤ ꯆꯨꯔꯛꯇ꯭ꯔꯕꯅꯤꯅ ꯄꯩꯁꯥ ꯍꯟꯖꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯀꯌꯥ ꯃꯔꯨꯝ ꯃꯃꯤꯠ ꯎꯗꯕꯁꯤꯡ ꯑꯗꯨ ꯐꯝꯗꯨꯅ ꯑꯆꯠ ꯑꯋꯣꯡ ꯀꯌꯥꯗꯒꯤ ꯄꯩꯁꯥ ꯈꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯤꯕꯥꯅ ꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯒꯤꯇꯥꯕꯨꯁꯨ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯥꯁꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯒꯤꯇꯥꯅ ꯄꯩꯁꯥ ꯇꯥꯁꯜꯂꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯁꯤꯕꯥꯅꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯃꯨꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯑꯗꯨ ꯇꯥꯁꯟꯕꯤꯔꯗꯨꯅ ꯑꯉꯥꯡ ꯑꯃꯗ ꯁꯤꯟꯅꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯈꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯁꯤꯕꯥꯁꯨ ꯑꯁꯦꯡꯕꯗꯨ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯒꯤꯇꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅꯅꯦ ꯃꯥꯁꯦ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯇꯥꯡꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗꯤ ꯁꯤꯕꯥꯁꯨ ꯁꯦꯔꯐꯂꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯈꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯥꯟꯅꯗꯕ ꯈꯕꯔꯁꯤꯡ ꯌꯣꯟꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗꯗꯤ ꯔꯗꯤꯋꯥꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯌꯣꯟꯕ ꯃꯇꯝꯗ ꯏꯪꯂꯤꯁ ꯈꯕꯔꯒ ꯃꯈꯣꯏꯒꯤ ꯇꯦꯂꯨꯒꯨ ꯈꯕꯔꯒ ꯌꯣꯟꯕ ꯃꯇꯝꯗ ꯃꯃꯜ ꯃꯥꯟꯅꯗꯅ ꯌꯣꯜꯂꯤ ꯏꯪꯂꯤꯁ ꯈꯕꯔꯅ ꯃꯃꯜ ꯍꯦꯟꯅ ꯌꯣꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥꯗꯨꯗ ꯒꯤꯇꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯗꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩ ꯍꯦꯛ ꯎꯕꯒ ꯆꯩꯗꯨꯏꯗ ꯇꯧ ꯂꯩꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯒꯤꯇꯥꯗ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯤꯆꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯤꯇꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯆꯦ ꯑꯃ ꯌꯦꯟꯗꯨꯅ ꯂꯩꯕꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯪꯉꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯁꯤ ꯉꯁꯤꯗꯤ ꯀꯔꯤ ꯁꯕꯖꯦꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯒꯤꯇꯥꯅ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯕꯥꯁꯨ ꯁꯥꯎꯔꯗꯨꯅ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯉꯥꯡꯅꯕ ꯃꯇꯝꯗꯁꯨ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯃꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯏ ꯃꯗꯨꯗ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯀꯣꯂꯦꯖꯀꯤ ꯃꯃꯥꯡꯗ ꯕꯥꯔ ꯍꯥꯡꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯔ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯆꯠꯅꯤꯡꯕꯅꯤꯅ ꯍꯥꯏꯕꯗꯤ ꯌꯨ ꯊꯛꯄ ꯌꯥꯎꯅꯤꯡꯕꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯔ ꯍꯥꯡꯕꯒꯤ ꯑꯣꯄꯅꯤꯡ ꯗꯦ ꯑꯗꯨꯗ ꯃꯌꯥꯝꯗ ꯄꯤꯊꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯤꯗ ꯄꯤꯊꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯒꯤꯇꯥꯅ ꯕꯥꯔ ꯑꯗꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯥꯁꯨ ꯁꯥꯎꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯕꯥꯔ ꯊꯤꯡꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏꯗꯤ ꯕꯥꯔ ꯑꯗꯨꯗ ꯌꯨ ꯊꯛꯄ ꯂꯥꯛꯇꯣꯔꯤꯕꯅꯤ ꯌꯨ ꯊꯛꯂꯒ ꯑꯩꯈꯣꯏꯅ ꯁꯛꯇꯤ ꯐꯪꯂꯤꯕꯅꯤ ꯑꯃꯁꯨꯡ ꯃꯤ ꯈꯟꯅꯕ ꯉꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯔ ꯍꯥꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯈꯟꯅꯕ ꯄꯥꯝꯗꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯁꯨ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯕꯥꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯙꯔꯅꯥ ꯐꯝꯕ ꯍꯧꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯔ ꯑꯣꯅꯔꯁꯤꯡ ꯑꯗꯨꯅ ꯒꯤꯇꯥꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯒꯤꯇꯥꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯂꯥꯏꯁꯪꯁꯤꯡꯒꯤ ꯃꯃꯥꯡꯗ ꯕꯥꯔ ꯍꯥꯡꯕ ꯑꯁꯤ ꯑꯥꯏꯟꯅ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯊꯤꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯔꯨꯜꯁꯤꯡ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨꯁꯨ ꯊꯨꯒꯥꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯐꯨꯊꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯔ ꯍꯥꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯒꯤꯇꯥꯒꯤ ꯃꯤꯁꯤꯡ ꯐꯨꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯗ ꯑꯃꯨꯛ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥꯁꯨ ꯂꯥꯛꯈꯤ ꯁꯤꯕꯥꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯅ ꯇꯛꯈꯥꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯨꯄꯤꯗꯨ ꯈꯨꯠ ꯊꯥꯔꯒ ꯑꯀꯟꯕ ꯁꯤꯡꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯊꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯔ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯊꯔꯛꯏ ꯕꯥꯔ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯨꯒꯥꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯔ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯗꯤ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯤꯕꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯕꯥꯔ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯤꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯅꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯈꯨꯝꯂꯛꯂꯤꯕ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯕꯥꯔ ꯍꯥꯡꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯅꯣꯛꯇꯨꯅ ꯂꯩꯈꯤ ꯁꯤꯕꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯕꯥꯔ ꯍꯥꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯒ ꯅꯪꯒ ꯄꯥꯔꯠꯅꯔ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ
ꯁꯤꯕꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯁꯤꯕꯥꯅ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯊꯥꯖꯕ ꯄꯤꯈꯤ